Ibis PAODAM yenggiri ba khwai kibipu Uttam Kumar Narayan Tram nok sebalo na ngasigi mabiba pop bijari Sangai Festival saruk yaba lakba Academy of Manipuri Cultural and Arts Bangladesh ki kangbu bu ngasi tram okre HIV AIDS tagi ngak thok na ba Sandel district impung khuding pak na test thok na ba tharang tore haina Sandel DC Manglam Rajkumar phungdokre Janimsta yakherak subo oina Costlayer implant mai pang pangthokre loinana nomui goiba hearing awareness kam screening camp amsu pangthokre hojik mapung eba pau lobirasi Sangai Festival da cultural troupe oina saruk yaba lak kiba Academy of Manipuri Cultural and Arts Bangladesh ki kangbu ama Rashri Bhagat Chandra Cultural Foundation Manipur gi members singna tram okpagi thoram ama pangthokre Foundation asina senduna thauda bhabok laikai da leiba foundation gi office da pangthokpa throm aduda Rashri Bhagat Chandra Cultural Foundation Manipur gi president in charge RK Sanajawa general secretary Marangthim Asok senior advisor B Amusna Sharma treasurer Takhilnambam Irabot amadi atai maroiba member kyana saruk yakhe thronga mari leinana foundation gi maike dagi Academy of Manipuri Cultural and Arts Bangladesh kangbu aduda khudol pot sing piduna ikai kumna botke amadi Bangladesh ki cultural troupe kangbu adunasu foundation asigi members singda chamba khudol posting piramke thoramga mari lenana Academy of Manipuri Cultural and Arts Bangladesh ki secretary Guru Mayum Santona Bangladesh tagi makhoi gi horpham oriba Manipur da lakpa matamda makhoi busak khambinaba mama mapa sing leroidra haina khanjarambani adubu ngasi Rashri Bhagat Chandra Cultural Foundation Manipur na makhoi bu mama mapa sakna ofpiriba se asugi matik nuai ba phawi haike goi se mayang leba ka sandu ko se nuai ra roi hana ma college ki oja se thaduk chakhi da ngasi akoi sangsa se mana jagoi ta adana puna lei ribani adugi madangda akoi gi mane Bhagat Chandra so akoi gi cheno gi mage disu akoi bu help to yasunda JNB disu akoi bu help to oja Soitaban leiri oja Kumar leiri oja Kirti leiri amasu oja Jadu oja Iben bi oja Rajeshwari panamang nasu akoi bu jamna support to ngasi Thawal Police Station gi manung sanba Babu Bazar Police Outpost panakta gadi thomjin nabagi thodokta Activa tongpi nupi macha ama mafam adumakta da laikhidraba nupi macha adu Thawal Saban tongba mamang lekai dagi nongthombam Sandeshwari Devi sahi kungnithoi apokpa and Bikramli haire laibak tiba thodo du ngasi nungtil pung ani ga minute nifu ga mangarom tarakpa adwai da thokhibani thodok thofam dagi phangba pawi matung ina Activa MNO 1A 85360 asi tongdona lakpi laikhidrabi nupi msa asina Bau Bazar gi Median lanthokpada Thawalom dagi lakpa Chevrolet Bit MNO 1AK 2323 asina thomlambadagi laibak thiba thodok adu thokibani hairi mioi tongno lakpa Chevrolet Bit thorukpa mioi ama police na lokhat khre aduga amana chen khre hairi Bit thorukliba nupa du Mau PS ki manung sanba Lairuk Singh village dagini mahaki maming Luikang Lamak Maram sahi nipu nithoi apokpa Thaulung Lamak Koi hairi mahak hauji Manipur lenga ki Water Resources Relief and Disaster Management Manipur gi Minister gi office ta OSD oina mathau toriba mioi hairi thodok asigi matang da Thawal PS na case ama lokhat paga loinana laikhidra nupi adu postmortem gi damakta janim sta pokhat kare hairi Sandel district asigi leiba miam village student organization kayaga punna wakhal taminaduna HIV AIDS tagi ngak thoknaba Sandel district asigi miam kuringmak paktakna test tawthoknaba thorang paikhat le haina Sandel DC Mayangambam Rajkumar phongdokre Manipur da leiba khara hena manung hanjinna leiba mai sang naina phangdaba phanglabasu khudongchadaba mafam singda leiba ana layang sang singbu hena phagatnaba amadi ana layang sang singbu 24/7 mathau
तौदुना अना लायंगसंग सिंगबु हेना फगतनबगी पांडमदा चांदेल डिस्ट्रिक्ट की मनुंग सनबा लेंगांग सिंगदा लेबा हेल्थ एंड वेलनेस सेंटर की ओइना मई पीनबा सोलर सिस्टम अमा चांदेल डिस्ट्रिक्ट डिप्यूटी कमिश्नर मयांगलम राजकुमार रिबोन कक्तुना मथौ तोहनबा होदोपगी थ्रमदा वहम सिंग असे डीसी न फोंदोखिबनी डिप्यूटी कमिश्नर मयांगलम राजकुमार मखा तादुन हाई मियाम खुदिंगमक पाक्तकना टेस्ट तौथोकनबा थौराम तौरिबा असिदा मियामना करिसु किनिंगाय ओइदे नॉर्मल लेना अमनि हाइना खंडोकपा गंबगी थौना अदु लैबियु मसिदा खुल खुलगी चिप सिंग स्टूडेंट ऑर्गेनाइजेशन सिंग अमदि मियामना सुपुन सरुक याबिदुना टेस्टिंग तौबा असिदा मतेंग पांगबियु हाइकी सेल्को अमदि मिनिस्टर ऑफ हेल्थ एंड गवर्नमेंट ऑफ इंडिया अमदि डायरेक्टर ऑफ हेल्थ सर्विसेज मणिपुर पुन्ना खुसमनरगा पाइखतलिबा सोलर सिस्टम इनॉग्रेशन प्रोग्राम अदुदा चीफ मेडिकल ऑफिसर चांदेल गी डॉक्टर सेठनी सेल्बुम सेल्को फाउंडेशन मणिपुर की प्रोग्राम कोऑर्डिनेटर हेल्थ सोनिया इंगोम्बम लेंगांग सिंह की विलेज चिफ अमदि सेंटर की स्टाफ सिंह आशा अंगनवाड़ी वर्कर कयासु सरुक याखे थास की कुंत्रौतगी हौना आसाम की उदलगुरीदा पांथोकदौरिबा अग्निपथ स्कीम की मखादा अग्निवीर ओइनबा नुपी मचा सिंह की रिक्रूटमेंट रैली दा सरुक याउनबा ngasi हैरोक असेंबली कॉन्स्टिट्यूएंसी की अग्निवीर ओइनिंगबा नुपी मचा सिंह मफम अदुगिदमक लमथाखरे अग्निवीर ओइनबा रिक्रूटमेंट रैली अदु सरुक याउनबा हैरोक एससी की नुपी मचा सिंह अदु हैरोक पार्ट 2 माय लेकाई की लंपाक्तगी हैरोक एससी की एमएलए डॉक्टर थोक्सम राधेश्याम की लोइनबी थोक्सम ओंगबी विजयलक्ष्मी ना हौनुबी मतुंगिना लमथाखिबनी अंडर 18 नुपा अमसुंग नुपी की खेलो इंडिया यूथ क्वालिफायर्स 2022 की ट्रायल सिलेक्शन था सेगी तांग कुनमंगा की अयुक पुंग निपांदा खुमन लंपाक हॉकी टफ फील्ड पांथोक लगनी ट्रायल सिलेक्शन असिदगी खंगतलबा प्लेयर्स सिंग स्टेट टीम की रिप्रेजेंट तौदुना ओडिशा मथंग था डिसेंबर की कुंदगी कुंथ्रा फावा पांथोकदौरिबा खेलो इंडिया यूथ क्वालिफायर्स 2022 दा सरुक यागनी मरम असिना डिस्ट्रिक्ट यूनिट क्लब यूनिट सिंग मणिपुर हॉकी दा एथलीट तौरबा सिंगना फुल किट का लोइनना नवेंबर कुमा के अयुक पुंग 3 मणिपुर हॉकी की ऑफिस रिपोर्ट पीरनब खंगली सोक लिसिंगनी का सुमना मरी की जनवरी तांग अमगी मतुंग पोकवा प्लेयर्स सिंगना ट्रायल सिलेक्शन असिदा सरुक याबा यागनी हाइना मणिपुर हॉकी की सीएओ ना थादरोक पसेरलमन हाइरि जेनिम्स ता यांखैरक सुबो ओइना कॉस्टलियर इम्प्लांट तौखरे हिरम असिगा मरी लेना ngasi जेनिम्स ता पांगथोकवा पामुसिंग उनबा अमदा जेनिम्स की डायरेक्टर एल डेबेना था सिगी हौकिबा तांग 35 दा हॉस्पिटल असिदा यांखैरक सुबो ओइना कॉस्टलियर इम्प्लांट माइ पाकना पांगथोकपा ngamkhre यांखैरक सुबो ओइना पांगथोकख्रबा मियोय अदु सामुरौदगी नोंथोंबम अमरजित अमदी जेनिता की सही मंगारोम त सुरिबी सुरुबा मचानुपानी अंगांग असि पोकपदगी ताबगी पांगन यावरखिदे ना तादबन मरम ओरगा लोनसु थोकिदे तानफम अदुदा कॉस्टलियर इम्प्लांट तौदुना हौजिकती तारमदबना तारकले मसी स्टेट असिगी चीफ मिनिस्टर की मियेंग मखादा अना लायंगबगी लमदा थांजिलंगलिबा खोंथांगी सरुक अमा ओइना पांथोकमनी ऑपरेशन तौबा मतमदा सेल अमता संकिदे असंग सेल खुदिंग हॉस्पिटल पुथोकी लोइनना लेंगा की ओइना लैरिबा स्कीम कया सुसिनखी लेंगा सिना अना लायंगी लमदा टोंगान टोंगानबा खोंथांग कया पाइखतली अंगांग असिगी मखा ताबा ट्रीटमेंट सु जेनिम्सना लेमना रुम पांथोककनी जेनिम्सना लैरिबा से मियाम की दमक्तनी मियामना करिगुंबा अमा तारनिंगबा मतमदा जेनिम्सना थोंग लाउन हांगदुन थमली हाइके कुयाम थुनथुना अखोगी फ्री ऑफ कॉस्ट हाइबा तारे पीएमजेवाई की मखादा नत्रगा चीफ मिनिस्टर की हक्सेन तेंगबांग हाइदना कोई लाख मंगा मंगा पिनरीसे स्वाइतन मणिपुर की प्रजा पुमदा फंगनबगी पांडम सिगी इंस्ट्रक्शन से पीरगा लेबनिना मागे ngसाइगी अनुपा मसा से कोइगे ऑपरेशन से कोक्लियर इम्प्लांट हाइदना सी प्रोसीजर से कवे मातारक तबा कोइगे ना पंगबा लोन थोक तबा निसी मरी लेनबनिना सुमाइना कोक्लियर इम्प्लांट से तौननबगी खुलाय सी मरकता यारक्तबदगी अखोई मसी सेमगा मसी तौगेना हाइरपदगी सोई होगिबा तांग 35 से तौरे हाइबदी मागी कोक्लियर इम्प्लांट से तांग 35 तो मतुंगदा ngasi नत्र हयेंग सिमा डिस्चार्ज तौगी मतम होइरे अना अखोइना नांगे मसी तुबिना लेजबदी मागी कोक्लियर इम्प्लांट तौर मतुंगदा मागी प्रॉब्लम अमता लेत्रे डिस्चार्ज तौबा यारे डॉक्टर ट्रीटिंग डॉक्टर सिंगासिना सर्जन गिसी यारे हाइ मतमदा कोई मोइगे पार्टी का कोई कम्युनिकेट तौजरेगा कोई पाउजी कोई समथोंगनागे क्लियरफाई ओइजगे तौबने अदना हजिक कोई जेनिम्सा
ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯌꯥꯗꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯑꯣꯏꯔꯣ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯁꯤ ꯁꯦꯝꯃꯦꯔꯒ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯖꯔꯒ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯀꯟꯅ ꯇꯧꯖꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤ ꯅꯣꯡꯊꯣꯡꯕꯝ ꯖꯦꯅꯤꯇꯥꯅ ꯖꯦꯅꯤꯟꯁꯄꯨ ꯊꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯌꯦꯡꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯀꯣꯛꯍꯟꯕꯤꯕꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯂꯛꯂꯤ ꯁꯔꯖꯔꯤꯁꯤ ꯇꯧꯅꯦꯅ ꯖꯦꯅꯤꯝꯁꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤ ꯌꯥꯗꯦꯅ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯀꯩꯅꯣ ꯇꯧꯔꯁꯣꯅ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯍꯣꯏ ꯃꯦꯗꯥꯝ ꯍꯣꯏꯅ ꯃꯌꯥꯝ ꯆꯦꯟꯕꯤꯗꯅ ꯇꯧꯕꯗꯒꯤ ꯈꯨꯠꯂꯥꯏꯁꯦ ꯁꯦꯝꯃꯒ ꯄꯣꯔꯛꯂꯒ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅ ꯁꯔꯖꯔꯤꯁꯦ ꯄꯥꯡꯊꯣꯛꯑꯦ ꯊꯤ ꯍꯔꯥꯎꯕꯗꯤ ꯐꯥꯎꯋꯦ ꯑꯗꯨꯒꯤꯗꯤ ꯑꯉꯥꯡ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯌꯥꯝ ꯐꯔꯛꯄꯁꯦ ꯁꯤꯒꯤꯗꯤ ꯌꯥꯝ ꯊꯤ ꯍꯔꯥꯎꯋꯦ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯃꯈꯥ ꯇꯥꯅ ꯃꯣꯏꯅ ꯁ꯭ꯄꯤꯆ ꯊꯦꯔꯥꯄꯤ ꯇꯧꯈꯤꯅꯤ ꯍꯥꯏ ꯆꯍꯤ ꯑꯃꯃꯨꯛ ꯑꯗꯨꯒ District Health Society Imphal West ki miyeng makhada Community Health Center wanggoin sinduna International Day of Elders Day gi thoram ngasi pangthokre Resilience of Older Person in Changing World haiba thim da naurem Sapro Community Hall da pangthokpa thoram aduda RIMS ki Psychiatry Department gi Head Professor R.K. Lenin CMO Imphal West Dr. L. Joykumar amadi National Program for the Health Care of Elderly gi State Nodal Officer Dr. L. Tilakeshwari Singba Namaru Eba Mui Sing Oina Saruk Yaki, Asigi Throm Adugi Manungsana Ahal Singi Oiba Lemna Langba Languna Hidak Langtak Piwi Throm Masu Pangtoki. Throm Aduga Mari Lenina Rimsy Psychiatry Department Head Professor R.K. Lenina Sahi Yamlaba Ahal Singbu Masa Masu Singna Ningtina Rina Biba Amadi Makogi Wakal Noai Hanaba Tabak to Wahaiba Asi Yamna Matautai Haike. National Program for Prevention and Control of Deafness ki Makhada District Health Society Thawalna sinduna noming over hearing awareness cum screening camp ama ngasi Chandrakhong Phanjakhong High School Chandrakhong Village pangthokre thoramduda Chief Medical Officer Thawal Dr. Y Nokulamadi Chandrakhong Phanjakhong High School gi Headmaster Waikhom Vidyashorna mathangsina Chief Guest amadi President loinana National Program for Prevention and Control of Deafness ki District Nodal Officer Dr. N. Pinky Emerson, Health and Wellness Center Chandrakhongi Community Health Officer Y. Sandhyana Guest of Honor Singoina Saruk Yake. Ngasi NMISP NISM Manipur amasung DMISP Zirbam District Health Society na sinduna Targeted Intervention cum Mental Health Screening Program ama Zirbam ki Bauparada leba Zirbam Higher Secondary School ki auditorium da pangthokre thormaduda hidak lakthak singsu lem lian thokhi thormaduda toll free number 14416 amadi health sector gi matang da laingak tagi phangba yaba kanaba sing lohon ningbagi wahum su phongdokna ki thormaduda Dr. Yunam Sana Psychiatrist District Hospital Bishnupur District Dr. E. Okendro Singh CMO Zirbam K. Kumarjit Psychiatric Social Worker Amadi N.G. Kamaljit Lecturer Zirbam Higher Secondary School na President Member Singoina Saruk Yake Manga Subasam Rifles Amadi More Commando Yapunba Team Amana Thajaba Yaba Pau Ma Phangbadagi ngasi nongamdai pung ani rom taba dwaida New Moregi Phungchong Village area da thibu humbagi thabak sathringai da singnaba Chingningai oiba mawngda registration number yaudaba auto rickshaw ma lakhi haiba auto rickshaw du Holland 5 village romdagi lakpa ubadagi timmaduna gari khamnaba haibada gari adu khamki aduga amambagi khudongchaba loduna driver adudi nanthokre hairi timmaduna gari adu sangsinduna yenglubada gari aduda pseudo ephedrine ni singnaba tablet bora khaw manga yoramba thengnaki haiba Pseudo ephedrine ni singnaba tablet adu sarongna kg chamaga trang ni pan rom ni hairi pharba tablet sing adu malengwi kaithel da lupa crore chamaga train pan rom gi oigani pharba polum sing adu More police station da ngasi kusinakre hairi sahi kya yengsin binaba leitana laklaba state asida leiba private rehabilitation center singbu lengakna yengsinba yanaba social Welfare Department gi makhada registration taunaba lengakna paikhalak liba thabakpu Union of Treatment and Rehabilitation of Users for Social Transformation UTRUST na taram olkli
हिरम असिग मरी लेना ngasi langon na pangthokpa pawmising unaba amada loop asigi member angom Robindrona state asida masing thingamdana hangdorliba rehab center singbu lengak na control tawba yanaba handak pakhaliba anobu khongthang asi center hangliba singi maikei degisu thagatli loinana thabak asi hena khumang chawsinaba hojik center kaya da inspection chatpa matam asida center hangdaba miyoi kharana media da social welfare department amadi center singbu lana uba yaba statement kaya tholakpa asi laibak thibani masigi mathakta haiba kangrup asina center singda inspection lakpada human right violation amadi training pidabagi matangda wahang hangde haiba adusu yumpham yaudabani hojik loop asigi members singna hangba center singda inspection team singaduna inspection lakpada haiba wahang singadu hangi maramasina asigumba aranba propaganda kaya taurga miyambu samamnaba pibagi thabak asi makhatana tawbiganu madugi mahut mari liraba miyoi sing amadi department ga tanabiu haike Manipurna India gi manung sandringai matamdagi hauna khurkhul khunja singna mapu oiduna laklaba khulasigi lam kaya Kapokpi district ki manung sali haina singmi singna claim trok pagi mayokta khurkhul gi khunja singna wakat mifam phamduna khongjang sanction khre ngasi ayu khurkhulda sathakiba khongjang adugi matangda khurkhul land protection committee gi president ngangbam raghumani na khurkhul hariba khulasi lengakna village number 38 pirna daiba khul amani khulasi leimakhongi sing area phawba kolami adubu haukiba sai khara asida phur kharagi miyoi singna singi area asida khunda silaga mafam masibu makhoigi lamni haina claim tawrokle masigi mathakta Imphal West district ki manung saliba mafam masi Kampokpi district ni haina cyber phawba thesilakle warikliba phim masi tungda asoba irang lakpa yabagi mami tare maramasina hiram masiga asida lengak na miyeng sangbiduna mamangai dagi lejrak labak khulgi lam asi machet ama phawba mahan biganu haike ngasi wakat khongjang aduda stop land encroachment with two armed group stop British colonial policy Southern Hills form district boundary commission withdraw renaming of villages haina thaba placard kayasu paike lunana khongjang loi singi maikei dagi Imphal West district Kampokpi district amadi Southern Hills ki area democrate tawgadabani sugi marumda lam khopsin bayaroi Southern Hills haibasi colonial policy ni haiba kholau kayasu lauke committee si semjabani committee si semlaga ahlaman mayam pulakanda khoyi committee sem kanda aingonda ka committee gi convener oyu haitan admi ojabani ai mingangbam raguman sing ai tawje akhoi semjabagi pandam je akhoi na tasengna hariganda akhoi singi sinau singna khara akhoi maninglomda akhoi village khulkhul si 38 village si area si amna pak sawi akhoi gi awanglomda hariganda nongjuklomda hariganda akhoi gi singjabokpi leibokpi gai loko leiri adegi lemkhong phawbuse a yumjing phawba akhoi thaina degi akhoi gi tarban pibiramba ipaipuna salok sanjang tawdana sing yel yan dan lo dan leirambani adu bahusiti singi sinau singa tasilakla makhoi khul macha macha sengkulaga makhoi akhoi Imphal West district ana leijariba district si makhoina akhoi Kampokpi district Southern district ana adumain thasile masi tawhunjaning di Congress ki Bharat Jodo Yatra se pilot yaudaba aircraft amani haina BJP na hundura ngangkre November track ta Uttarakhand ge India China border da leiba India gi border gi ngamkhai gi iroi loiba khun manadagi Bharat Jodo Yatra hodokhibani Uttarakhand da Congress da state adugi maru oiba wafam amta bhutgire haina state Pradesh BJP media in charge Manvir Chauhan haikre Bharat Jodo Yatra gi ani suba phase na November tamari da Hardwar dagi hokhibani Sakrata gi MLA amasung Uttarakhand Assembly gi opposition gi leader oiramba Pritam Singh na Yatra adubu Dehradun da pangan ut iba oina sinakhi Haridwar dana Harish Rawat na tauri Bharat Jodo Yatra manungda Congress ki lusing basingna masa masabu atai dagi heli haiba unanaba honabani hainasu Chauhan haiki Tamil Nadu gi Kanyakumar dagi haukiba Rahul Gandhi gi Yatra Kashmir da loisingani haire Jail da lariba Delhi gi Minister Satyendra Jain da mahakki dharma gi thajaba proper food
फंगनगनी हाइना सिटी कोर्ट अमना वाइल पिक्रे महाकी धर्म की थाजब चिंजाक मौन पीविदे हाइना सतिंदर जैना कोर्ट कंप्लेंट तौखिबनी महौसाना महाक मंदिर चलुब मतुंगदा चाब थकपगी थबक तौई अदुबु जेल लेबना मरम ओइदना महाक मंदिर चटप ngamdre हौखिबा था मंगा असदि महाक वही वही दमक सादुना लाक्ले मदुई मतंगदा सुप्रीम कोर्ट ना तिहार जेल की ऑथोरिटी दगी पाहुम पिरकना खंगनख्रे हयंग थिलपुंग अनिदा वाफम अदुगी हियरिंग तौगनी हाइरी जेल ऑथोरिटी सिंगना मंगोंदा प्रॉपर फूड पीबिद्रे हाइना मिस्टर जेना कोर्टा वखतखिबनी सानबगी पाउदा फीफा वर्ल्ड कप 2022 की ngasi सानखिबा ग्रुप F की मैच ता क्रोएशिया का मोरक्को का गोल अमत सनबा ngamdana ड्रॉ ओइख्रे ग्रुप E की मैच ngasi nungdang pung 3 makhai dagi Germany amani Japan ga sanaba hokre ngasi nungdang pung 4 ga makhai dana Spain ga Costa Rica ga sanagani hauzik aroibada maroi paw hunu pijari Shanghai Festival saruk yaba lakpa Academy of Manipuri Cultural and Arts Bangladesh ki kangbu bu ngasi tram okre HIV AIDS dagi ngak thoknaba Sandel district in pung khuding pakna test thoknaba tharang tawre haina Sandel DC Manglam Raskumar Fundokre Janimsta Yakherak Subo Oina Costlier implant my pangtokre Loinana no Migoeva hearing awareness screening camp on the Su Pangtokre Nasigidi image Paudam Sanduk Saba Matang Sir Legere Yamba Mukana Kurumjari